Akashvani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur Police na KCP PWG gi mioi ani fare mafam kyadagi police station singda kuchukulai sing pikhalakpa leptri BJP luchingba amasung hanagi Mukhyamantri Nongthomam Biren Singh na hari Ingkumja lising ani tara nipandagi haunang asi phawbada miyam punna amatoina drug ki mayota lanthengna duna lakli makhata na khongjang changsing kigani amasung World Wildlife Numika Mari Lenana Pradhan Mantri Narendra Modi na ngasi sababati oiduna National Board for Wildlife ki mifam pangthokani Manipur Police na ngarang Imphal East Jilagi Irilbung Police Station gi manung chanba Camp 4 sungpham Andro Mayagi ngarian chingthaktagi KCP PWG gi mioi ani phare Manipur Police ki paun hai makoi kulai puthok pusin amadi sarkari karmachari sing miyam amasung lanai farm sing dagi sel khaibada chenaba misakni Makoi digi magazine yawa 9mm pistol ani Chinese hand grenade ani 9mm gi maru tara 5.56mm insas rifle maru tara insas rifle gi magazine ama sling bag ama phangbangamki Manipur Police na ngarang Senapati Jilagi Senapati Police Station manung chanba National Highway 2 gi paring dalaiba Upper Kathiko Karong digi mioi ani drug kon na faki Gram Chanipan Kuntrarom Lumba Brown Sugar Adugalonina Chaka Maripan Bagari Amasu Pagapangamki Hari Security Force na Kangpopi Jilagi Leimakong Police Station gi makhada laiba Harauktel dagi Harauktel da ain kaina saramba bunker ama tugai kre hari Police ki paun hai ngarang Imphal East Bishnupur Jiribam amasung Imphal West ki tongan ba police station singda tongan ba kulai makhal kullom khusinarki Imphal East ki SDPO Porompata kapayariba maru mari yauna 9mm pistol ani anti riot nongmai ani Enfield 303 rifle ama stand cell amasung tear gas cell amamam yaurki Bishnupur Jilagi Loktak Project leba BSF ki tara suba battalion da sinarkiba amasung makoina Loktak Police Station da nongmai amadi atei polom tara humdoi sinarki madugi manungda single barrel nongmai ani 303 rifle ama grenade manga pistol ahum amadi atei polom sing yauri Jiribam Jilagi Jiribam Police Station gi Jiribam Osida nongmai taruk amasung nongmai maruk kamarum kusinarki Imphal West Jilagi oina Wangoi Police Station da magazine yawa 7.62 SLR ama double barrel ama hand grenade manga nongmai marusing bulletproof jacket amadi atei pulom kaya kusinaki Sengmai Police Station da magazine yawa carbine ama kusinarki Akan ba cheksil thoranga loinena National Highway 2 da nongmada tangai fadan changba gari chani marphudra manga asoyangam yaudana pusillakre BJP luchingba amasung hanagi Mukhyamantri Nongthomam Biren Singh na hari Ingkumja lising ani tara nipandagi hauna ngasi phawbada miyam punna amatto ina drug ki mayota lanthengna duna lakli social media da thagapa warol amada siri Biren hai matam aduda Imphal gi palace compound da leba Bhagya Chandra open air theater board ta jati punamaki oiba miyangi oiba apunba mifam ama pangthoktuna drug ki mayokta lepnaba wasak lominaki Manghai Matamadugi Sarkar na changsing kiba war on drugs khongchang singnaba kya ga loinana kudong chadaba amadi ayepa kya marum mayok narabasu matam adugi sarkar gi phirepta ahongba laikide Siri Biren hai matam do hona jakiba adu maike kya digi miyamna punna sagotlakhi amadi thamkiba pandam thengkhang kya da phangba ngamki Manghai Matamadugi Sarkar gi maruiba pandam di raija asidagi drug ki samasya pumut muthatpa haibasini Miyam gi mihut ama oina Manipur bu drug sinadaba lamdam ama ohenaba changsiliba khongjang asi phangri phawba tuminna leithok loi tabiriba pawasi Akashvani Imphal degini World Wildlife Numika Mari Lenana Pradhan Mantri Narendra Modi na ngasi sababati oiduna National Board for Wildlife ki taret suba mifam pangthokani mifam asi Gujarat ki Gir laiba sasanda pangthokani National Board for Wildlife asida lanmi gi makok wildlife warden sing raija sing gi secretary sing official sing amadi NGO yauna tongan mioi niputare ki member lei board asigi chairman na Pradhan Mantri ni Board asina umang amasung lamnaki sa usek sing ngak senduna amadi yokatnaba thabak kaya marum paikali Pradhan Mantri na Asia da phangba nongsa singi amata ngairaba leiphamni hainariba Gir National Park da ngasi ayuk jungle safari chatuna yengsingani Wildlife Board ki mifam loraba tungda Pradhan Mantri na sasanda mafam aduda thabak toriba nupi singa unudana wari sanagani Pradhan Mantri na ngarang Jamnagar da laiba Animal Rescue Center da chatuna yengsingki Madugi mamangda Siri Modi na Sonat
मंदिर चतुना लाई खुरुमकी प्रधानमंत्री की नुमित उमनिगी गुजरात खोंगचत हौखिबा थांगजे नुमितगी हौखिबनी उत्तराखंड उन्निंग खारपदी मियोय क्या ननसिंग किबदगी लानमीना चथरकिबा मी कनबगी थबक ngarang loisinkhre लानमीना चथरकिबा मी कनबगी ऑपरेशन अदुदा सिनमी 93 माई पाकना कनबा ngamki amasung makoiba matik chaba ana layengi khudong chaba phanganki adumoinamak सिनमी मरीदी कनबा ngamkide makoigi hakchang लानमीना ngarang phangkibagalona मी कनबगी थबक loisinkhibani अमरोमदा इंडियन मेड विभागना अवांग भारत की मफम क्यादा पाक्तकना अकनब नोंग चुगनी हरी पंजाब अमसुंग उत्तराखंड यावना मफम खरदा अखाक अराव अमदी लेन तागनी हरी कर्नाटक की समुद्र खोंगबान परिंगदा साबगी चांग हेंगलकनी हरी कोंकान अमसुंग गोवागी मफम क्यादा नुंगसित इसिंग यावबगी चांग हेंगटपगलना साबगी चांगजु हेंगकनी हरी मणिपुर की मफम क्यादा ngarang mayai ओरप नोंग चुकी हौखिबा थांगजे नुमिता राज्य सिगी मफम क्यादा लेन यावना पाक्तकना नोंग चुकी लेना मरम ओइदना युम क्यामरम अंगाम अमांगता थोअनकी हरी ICC मेंस चैंपियंस ट्रॉफी की मैच अमदा भारतना न्यूजीलैंड बो रन निफु मरीदा थोइक्रे दुबई की इंटरनेशनल क्रिकेट स्टेडियम दा ngarang सानकिबा मैच अमदा हाना बैटिंग तौखिबा भारतना अपिबा ओवर 50 दा विकेट 9 तुरगा रन 294 लौखी न्यूजीलैंड मसीगी पाखुमदा ओवर 95 बॉल अहुमदा विकेट पुनमक तुरगा रन 205 लौखी ग्रुप ए दिगी भारत अमसुंग न्यूजीलैंड सेमीफाइनल चंगले सेमीफाइनल दा भारतना ऑस्ट्रेलिया गा हेंग सानागनी अतोपा सेमीफाइनल मैच अमदा न्यूजीलैंड गा साउथ अफ्रीका गा युमचा कैसा नुमिता सानागनी ngasi phongba pawse singi maroi pawsing gidama hojik Heirangkhongjam Bhavan leire Bhavan Thagatai Rajesh Manipur ngasi phong liba pauche singda bosem na loba class 10 parikha gi question paper leak oibada chenaba miyoi ani fagat kiba khusu khulai makhata na serne torokpa amadi March 9 dagi national highway singda chathok chasin taunaba section tharong lokat pagi pau tongan ba mong headline tawduna phongnari sana leibak pauche da class 10 gi question leak oihan bada chenaba ni haiba miyoi ani fagat kiba examination kainaba sinba sing logi oiba action lokat kani haina bosem na thamki bo wafam ahan headline oiri media ge lamda thabak tawriba sing machin thawan bada CSO sing na sumating pangbiu haina editors guild Manipur gi president kogendo khongdram na phongdo ki bo wafam pauchi asigi ahan balamai da phongli pokna from pauche da national highway 2 gidi central force sing yamna kungna thamlaga ngak sen ba hogre haina ahan headline tawri tongan ba drug lalon ba gi case tarani thoide chenaba mioi kungamapan fadok pikre haina union home minister Amit Shah na thamki bo from pauche asigi ani sub headline oiri question paper leak ohen bada chenaba sing mapunchi chupat jela thamu haina de samna thamki bo from ichel express ki ahan balamai da phongli drug trafficking muthatnaba modi lengak na loriba firep home minister Amit Shah na hena khongfam sesin hankre haiba pauna naharol gi thodang pauche gi ahan ba headline oiri huelan pauche da mas nipan dagi Manipur gi lambi pumnamakta miyam sathok sasin ta lo haina Amit Shah gi order governor na thabak to onthok kadori haina ahan ba headline tawri police amasung BSF ta khusukulai kun amasung atai potlam sing surrender tawrakra haiba pauche asigi ahan balamai da phongli tingalakpa nomai masing chatri katara sukre haina sangai express Manipuri amasung English ki ahan ba headline oiri Manipur da akan balen mafam kaya da amang ata thuan ki bagi pau maroi ba pau ina phongli Tamelong Times ta akan banong amadi ta ki balena amang ata thuan ki bagi pau ahan ba headline oiri pau asi People's Chronicle su ahan balamai da phongli amasung Tamelong Times ta nasamukta Bharat campaign ki saruk ama oina marathon pangthok ki bagi pau ganfio mel pauche gi ahan ba headline oiri Rajesh Thagachari Bhavan aroibada maroiba pau Manipur police na KCP PWG gi mioi ani phare mafam kyadagi police station singda khujukhulai sing pikhalakpa leptri BJP luchingba amasung hanagi mukhyamantri Nongthomam Biren Singh na hari English ani 19 dagi hauna ngasi phawbada miyam punna amatoina drug ki mayokta lan thengna duna lakli makhata na khongjang changsin ki gani amasung World Wildlife Numika mari lenana Pradhan Mantri Narendra Modi la ngasi sababati oiduna National Board for Wildlife ki mifam pangthok kani pau loijare